Amtolagi Haino Makhongda Laisangi Yumbiren Urep Hunkibagi Paudam Hojai Amtola Khul Chatra Mapanga Kuntra Ingdagi Hauna Kunda Leitaba Matamgi Mamangda Hauram Laba Layoraba Haino Pambi Amadi Pambi Asigi Maming Lauduna Amtola Khul Mington Kraba Amasung Chatra Mapanga Jangai Nitoi Ingi April Tra Mangada Nonglei Nuksina Tudek Piram Laba Asigi Hek Manakta Nauna Haurak Laba Haino Pambi Asigi Makongda Laisang Sanabagi Ngasinong Sing Taruk April Lisinganiga Kunga Nitoi Ing Yumja Kaisa Namita Yumbiren Urep Hunkre Amtola Kunjasingi Oina Amtola Historical Preservation Committee na Silangduna Thauramase Pangthokibani Thauramasida Committee asigi President Nongthonbam Indra Kumar amasung Secretary Taurem Samgisor anigi lusing makhada pangthokiba Thauramsida Haino Makhongi lam katliba Khetrimayungi Lairik Loinana Atai membersing Haurambam Digambor Laiprakpam Gaya Khetrimayum Rajbabu Nongthonbam Kamesor Nongthonbam Komol Nongthonbam Maipaksana Sapam Babu Pisak Khoirakpam Joymohon Wangkhaimayum Chandrakriti Khetrimayum Manglemba Loinana Makhoigi Imung Manungi Miyoising Saruk Yaki Haino Makhongi Laisangase Amtola Historical Preservation Committee Haudok Piriba Amadi Committee Asigi Presidentsu Oiriba Nongthonbam Indra Kumar amasung magi taloi nupi Nenabi Anina Mahaki Apokpa Apokpi Maku Manem Nonggakraba Tolando Nonggakrabi Rajani Anigi Mamingda Katpani Matang asida Paudam Pathokchaba Loijari Paudam asibu Ibireiba Taurem Samkisor General Secretary Amtola Historical Preservation Committee Paudam asibu Pathokchariba Nongthonbam Komol Amtola Historical Preservation Committee ki ex-member